Hello guys, welcome back to my channel. ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯀꯣ ꯑꯗꯨꯒꯤ ꯈꯔ ꯋꯥꯔꯦꯕ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯄꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯏꯃꯣꯁꯅꯦꯜ ꯈꯔ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯈꯔ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦ ꯇꯧꯕꯅꯤ ꯈꯔ ꯁꯦꯡꯗꯣꯛꯆꯅꯤꯡꯕ ꯑꯗꯨ ꯃꯌꯥꯝꯅ ꯁꯨꯝ ꯁꯦꯌꯔꯅ ꯆꯠꯈꯤꯗꯅꯕ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯈꯥ ꯇꯥꯅ ꯅꯝꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯀꯣ ꯃꯌꯥꯝꯅ ꯁꯨꯝ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯗ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯃꯌꯥꯝꯅ ꯄꯤꯔꯛꯄ ꯀꯃꯦꯟꯇ ꯑꯩ ꯂꯣꯏ ꯄꯥꯖꯩ ꯑꯗꯒꯤ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯇꯦꯛꯁ ꯇꯧꯕꯤꯔꯛꯑꯦ ꯇꯣꯉꯥꯟꯅ ꯑꯗꯒꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯨ ꯎꯕꯗ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯁꯨꯃꯥꯏꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯦ ꯑꯩꯅ ꯈꯜꯂꯨꯕꯗ ꯃꯌꯥꯝꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯤꯠꯌꯦꯡ ꯂꯣꯏ ꯌꯦꯡꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯦ ꯑꯗꯣ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯟꯅꯗꯦꯗꯅ ꯑꯗꯣ ꯐꯕꯁꯨ ꯂꯩꯒꯅꯤ ꯐꯠꯇꯕꯁꯨ ꯂꯩꯒꯅꯤ ꯑꯗꯨꯅꯕꯨ ꯃꯤ ꯒꯨꯗ ꯕꯦꯠ ꯍꯥꯏꯅ ꯑꯣꯄꯣꯖꯤꯠ ꯂꯩꯅꯔꯤꯕꯅꯦꯕꯀꯣ ꯑꯣꯄꯣꯖꯤꯠ ꯍꯥꯏꯗꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗꯁꯨ ꯅꯨꯄꯥ ꯅꯨꯄꯤ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯝꯕ ꯁꯨꯃꯥꯏꯅ ꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯒꯗꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯕꯦꯠ ꯀꯃꯦꯟ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯕꯦꯠ ꯀꯃꯦꯟꯒꯤꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯕꯦꯠ ꯀꯃꯦꯟꯒꯤꯗꯤ ꯅꯠꯆꯗꯦꯕꯀꯣ ꯑꯁꯦꯡꯕꯗꯤ ꯕꯦꯠ ꯀꯃꯦꯟꯒ ꯍꯥꯏꯕꯗꯤ ꯍꯔꯁ ꯋꯥꯔꯗ ꯍꯥꯏꯗꯤ ꯆꯥꯎꯈꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ ꯁꯤꯒꯗꯤ ꯈꯔ ꯈꯦꯠꯅꯩꯗꯅ ꯕꯦꯠ ꯀꯃꯦꯟ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯕꯦꯠ ꯀꯃꯦꯟ ꯍꯥꯏꯕꯁꯤ ꯄꯤꯒꯗꯕꯅꯤ ꯌꯥꯔꯤꯒꯩꯗꯤ ꯄꯤꯒꯗꯕꯅꯤ ꯕꯦꯠ ꯀꯃꯦꯟ ꯍꯥꯏꯕ ꯑꯩꯉꯣꯟꯗꯗꯤ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯏꯒꯩ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯍꯥꯏꯗꯤ ꯍꯦꯟꯅ ꯐꯖꯕ ꯃꯑꯣꯡꯗ ꯁꯦꯝꯃꯛꯅꯕꯒꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯁꯦꯝꯍꯟꯅꯤꯡꯕ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯁꯦꯝꯗꯣꯛꯆꯅꯤꯡꯕ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯆꯦꯟꯖ ꯂꯥꯛꯍꯟꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯧꯅꯥ ꯄꯤꯌꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯅ ꯕꯦꯠ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯈꯛꯇꯪ ꯑꯩ ꯈꯛꯇꯪꯗꯁꯨ ꯅꯠꯇꯅ ꯑꯌꯥꯝꯕ ꯑꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕꯔ ꯑꯇꯣꯞꯄ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯀꯌꯥꯗꯁꯨ ꯑꯗꯨꯝ ꯕꯦꯠ ꯀꯃꯦꯟ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯛꯏꯅꯦꯕ ꯑꯗꯨꯅ ꯕꯦꯠ ꯀꯃꯦꯟꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯍꯔꯥꯎꯔꯤꯅꯦ ꯌꯥꯝ ꯊꯦꯡꯛꯐꯨꯜ ꯑꯣꯏꯔꯤꯅꯦ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯄꯩꯗꯃꯛꯇ ꯑꯗꯨꯕꯨ ꯕꯦꯠ ꯀꯃꯦꯟ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯆꯥꯎꯈꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯒ ꯃꯤꯉꯣꯟꯗ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯅꯨꯡꯉꯥꯏꯍꯜꯂꯣꯏꯗꯕ ꯃꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯒꯗꯕꯒꯤ ꯋꯥꯉꯥꯡ ꯑꯃ ꯌꯥꯎꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒꯤꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯗꯤꯖꯔꯞ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯉꯣꯟꯗ ꯗꯤꯖꯔꯞ ꯇꯧꯔꯒꯗꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯗꯣꯀꯣ ꯑꯩꯉꯣꯟꯗ ꯐꯦꯁ ꯇꯨ ꯐꯦꯁ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯅꯤꯡꯉꯒꯗꯤ ꯋꯥ ꯂꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯈꯛꯇꯪꯇꯁꯨ ꯅꯠꯇꯅ ꯃꯤꯉꯣꯟꯗ ꯁꯣꯛꯀꯅꯤ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯁꯤꯅꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯆꯨꯝꯅ ꯁꯦꯝꯖꯕꯗꯣ ꯃꯌꯥꯝꯅ ꯀꯥꯟꯅꯔꯣꯏ ꯈꯜꯂꯒꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯕꯤꯔꯒ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯒꯅꯣꯕꯀꯣ ꯑꯗꯨ ꯀꯥꯟꯅꯩ ꯈꯜꯂꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯃꯥꯖꯇ ꯁꯣꯛꯍꯟꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯌꯥꯝꯅ ꯗꯤꯁꯇꯔꯕꯦꯟꯁ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩ ꯍ꯭ꯌꯨꯃꯦꯟ ꯕꯤಯಿಂ ꯑꯩꯁꯨ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯊꯕꯛ ꯇꯧꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤꯁꯦ ꯍꯦꯟꯅ ꯌꯥꯝ ꯂꯥꯜꯂꯦ ꯍꯥꯏꯅꯗꯤ ꯈꯟꯖꯗꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯕꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯒꯗꯤ ꯑꯣꯔ ꯇꯥꯅꯤꯡꯗ꯭ꯔꯒꯗꯤ ꯏꯒꯅꯣꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯥꯝꯗꯕ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯖꯁ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣꯀꯣ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯩꯁꯨ ꯑꯗꯨꯗꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯖꯒꯦ ꯑꯗꯨꯝ ꯍꯟꯖꯒꯦ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯂꯣꯏꯅ ꯍꯟꯕꯗꯤ ꯉꯝꯗꯦ ꯕꯠ ꯑꯩ ꯂꯣꯏ ꯌꯦꯡꯖꯩꯕꯀꯣ ꯀꯃꯦꯟ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯤ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯇꯧꯖꯕ ꯊꯧꯔꯝ ꯑꯃꯗꯀꯣ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯃꯥꯏꯅ ꯋꯥꯅ ꯁꯦꯝꯃꯛꯄ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯅꯔꯝꯒꯅꯤ ꯅꯝꯕ ꯃꯤꯅꯗꯤ ꯑꯗꯨꯗ ꯃꯤꯒꯤ ꯑꯦꯐꯔꯠꯇꯨꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯑꯗꯨꯝꯕ ꯕꯦꯠ ꯀꯃꯦꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯆꯥꯎꯈꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯂꯥꯏꯐꯇꯁꯨ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯀꯃꯦꯟ ꯈꯔ ꯅꯠꯇꯦꯕ ꯌꯥꯝ ꯌꯥꯝꯃꯦꯕ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯩꯁꯦ ꯏꯒꯅꯣꯔ ꯑꯗꯨꯝ ꯇꯧꯕꯅꯤ ꯕꯦꯠ ꯀꯃꯦꯟ ꯍꯥꯏꯕꯁꯦ ꯏꯒꯅꯣꯔ ꯇꯧꯒꯗꯕꯅꯤ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯀꯃꯦꯟꯁꯤꯗꯤ ꯏꯒꯅꯣꯔ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯁꯣꯟꯕꯒꯤ ꯅꯠꯇꯦ ꯕꯠ ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯨ ꯌꯥꯝ ꯊꯤꯅ ꯐꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯗꯤ ꯋꯥꯈꯩꯁꯦ ꯍꯥꯏꯔꯣꯏꯕꯀꯣ ꯆꯤꯟꯅ ꯐꯣꯡꯗꯤ ꯍꯥꯏꯔꯣꯏ ꯑꯩꯅ ꯑꯗꯨ ꯆꯤꯟꯅ ꯐꯣꯡꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯌꯥꯝ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥꯁꯨ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯑꯩ ꯅꯣꯡꯃ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯈꯤꯒꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨ ꯃꯇꯥꯡꯗ ꯀꯩꯅ ꯀꯩ ꯀꯃꯦꯟꯅꯣ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯑꯋꯥꯏꯈꯨꯝ ꯇꯧꯔꯒ ꯕꯦꯠ ꯀꯃꯦꯟ ꯍꯥꯏꯗꯤ ꯀꯃꯦꯟꯒꯨꯝꯕ ꯄꯥꯊꯣꯛꯄꯁꯦ ꯀꯌꯥ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯊꯋꯥꯏ ꯌꯥꯎꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯀꯃꯦꯟꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯊꯣꯛꯆꯔꯛꯀꯅꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯔꯤꯕꯗꯣ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯃꯨꯛ ꯁꯦꯡꯗꯣꯛꯆꯔꯛꯈꯤꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯟꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ
Instagramꯗꯁꯨꯀꯣ fake account ꯃꯌꯥꯝꯅ message ꯊꯥꯔꯒ ꯆꯥꯎꯈꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯌꯥꯝ ꯉꯥꯡꯕꯗꯣ ꯉꯥꯡꯕꯤꯒꯅꯣ ꯃꯤ ꯑꯃꯁꯨ ꯊꯕꯛ ꯑꯃ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯑꯗꯨ ꯈꯔ ꯌꯦꯡꯕꯤꯔꯒ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯌꯥꯝꯅ ꯈꯔ ꯁꯦꯡꯅ ꯀꯩ ꯉꯥꯡꯉꯤꯕꯅꯣ ꯑꯩꯒꯤꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯗꯨꯒ ꯆꯥꯟꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯆꯥꯟꯅꯗꯕꯗꯨꯗꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯏꯆꯝ ꯆꯝꯕ ꯆꯥꯛ ꯆꯥꯕ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯄꯒ ꯃꯥꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯋꯥꯍꯩ ꯋꯥꯇꯥ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯐꯖꯗꯦꯗꯅꯀꯣ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯏꯁꯦ ꯃꯌꯥꯝꯗ ꯑꯩꯅ ꯁꯦꯌꯔ ꯇꯧꯅꯤꯡꯕ ꯈꯔ ꯂꯩꯕꯒꯤꯅꯦ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯕꯗꯤ ꯑꯣꯟꯂꯥꯏꯟꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯣꯟꯂꯥꯏꯟꯗ ꯂꯣꯏꯅ ꯑꯌꯥꯝꯕ ꯑꯣꯟꯂꯥꯏꯟ ꯁꯣꯞꯄꯤꯡ ꯇꯧꯅꯩ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟ ꯑꯣꯔꯗꯔ ꯇꯧꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯜ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯃꯌꯥꯝ ꯂꯩꯔꯦ ꯑꯦꯀꯥꯎꯟ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕꯀꯣ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯄꯨꯂꯞ ꯑꯩꯈꯣꯏꯗꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩ ꯑꯩꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯏꯟꯗꯤꯌꯥꯗ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤꯗ ꯑꯣꯟꯂꯥꯏꯟ ꯁꯣꯞꯄꯤꯡꯁꯨ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯨꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤꯔꯥ ꯐꯦꯛ ꯑꯦꯀꯥꯎꯟꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯗꯨꯝ ꯖꯁ ꯁꯤꯁꯨ ꯑꯐꯕ ꯐꯠꯇꯕꯒꯨꯝꯅ ꯁꯤꯒꯨꯝꯕ ꯑꯣꯟꯂꯥꯏꯟ ꯁꯣꯞꯄꯤꯡꯗꯁꯨ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯂꯩ ꯍꯥꯏꯗꯤ ꯔꯤꯀꯣꯛꯅꯥꯏꯁ ꯇꯧꯗꯕ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯦꯃꯥꯖꯣꯟ ꯐ꯭ꯂꯤꯞꯀꯥꯔꯠ ꯑꯗꯨ ꯅꯠꯇꯕ ꯃꯌꯥꯝ ꯑꯇꯣꯞꯄ ꯑꯅꯧꯕ ꯑꯦꯞꯁꯇ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯁ꯭ꯀꯦꯃꯔ ꯃꯌꯥꯝ ꯐ꯭ꯔꯣꯗ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯃꯈꯜ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯗꯨꯗ ꯁꯦꯔꯥꯟꯅꯅ ꯆꯠꯈꯤꯗꯅꯕ ꯑꯗꯨꯗ ꯋꯥꯐꯝ ꯈꯔ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯎꯠꯂꯛꯈꯤꯒꯦ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯕꯒꯤꯅꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ I got this from okay, it's just mentioned here. I don't know what is this. Actually, I ordered from Instagram. I'll just check it. I'll just open it. I'm just making this video because I'm not sure that it's a fraud or not. That's why I make a video on this. I'll just open it. Because I just want to make sure that it's sewn properly so that I can't have a proof to show to them. Why is not? I'm not sure. Just check it once. They told me that it's buy two get two. Hey, they told me that it's buy two get two. But I don't know what this is. Okay, and this is it. Okay, this is what this is. I don't know what it is. What is this? And again, what is it? Okay, that's it. Actually, I didn't order this thing and they blackmail me. Okay, so I don't know where I can return this also because I already took it. Thank God I make a video on this. ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯁꯤꯒꯤ ꯐ꯭ꯔꯣꯗꯁꯦ ꯑꯩꯅ ꯆꯦꯟꯖꯈꯤꯕꯗꯅ ꯁꯤꯁꯦ ꯀꯩꯅꯣ ꯆꯦꯟꯈꯤꯕꯅꯦꯕ ꯀꯨꯔꯇꯤ ꯆꯦꯟꯕ ꯅꯠꯇꯦꯕ ꯑꯩꯅ ꯆꯦꯟꯈꯤꯕꯅ ꯇꯣꯞꯁ ꯃꯔꯤꯃꯨꯛ ꯆꯦꯟꯈꯤꯕ ꯑꯣꯏ ꯃꯥꯜꯂꯦ ꯑꯩꯅ ꯇꯣꯞꯁ ꯁꯨꯃꯥꯏꯅ ꯆꯦꯟꯕ ꯃꯇꯝꯗ ꯃꯣꯏꯅ ꯀꯨꯔꯇꯤ 3ꯒꯨꯝꯕ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯦ ꯑꯁꯨꯃꯥꯏꯅ ꯀꯨꯔꯇꯤ ꯄꯤꯕꯁꯦ ꯑꯩꯅ ꯄꯨꯔꯥ ꯃꯣꯏ ꯇꯧꯔꯤꯁꯦ ꯄꯣꯠꯇꯅ ꯍꯥꯞꯄ ꯃꯇꯝꯗꯅ ꯑꯇꯣꯞꯄ ꯐꯣꯇꯣ ꯍꯥꯞꯄꯒ ꯌꯧꯔꯛꯄ ꯃꯇꯝꯗꯅ ꯃꯣꯏꯒꯤ ꯁꯤꯠꯇꯕ ꯀꯥꯡꯕꯨ ꯍꯥꯏꯗꯤ ꯁꯤꯠꯇꯕ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁꯥꯏꯠꯀꯤꯀꯣ ꯑꯍꯣꯡꯕ ꯄꯣꯠꯒꯨꯝꯕ ꯍꯥꯞꯆꯤꯜꯂꯛꯄꯒꯨꯝꯕꯅꯦꯕ ꯁꯤꯒꯨꯝꯕꯁꯦ ꯐ꯭ꯔꯣꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯃꯌꯥꯝ ꯊꯦꯡꯅꯔꯕꯅꯦ ꯃꯌꯥꯝ ꯂꯩꯔꯕꯅꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦꯀꯣ ꯑꯇꯣꯞꯄ ꯂꯝꯒꯤꯅ ꯂꯩ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯐꯦꯛꯒꯨꯝꯕꯁꯦ ꯌꯥꯝ ꯊꯣꯛꯑꯦꯕ
ꯑꯗꯣ ꯁꯤ ꯀꯃꯥꯏꯅ ꯏꯒꯅꯣꯔ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟ ꯑꯣꯔꯗꯔ ꯇꯧꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ COD ꯒꯨꯝꯕꯁꯦ ꯄꯥꯛꯅ ꯌꯥꯒꯟꯗꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔꯒꯨꯝꯕ ꯇꯧꯕꯁꯦ ꯍꯥꯟꯅ ꯄ꯭ꯔꯤꯄꯦꯗ ꯅꯠꯇ꯭ꯔꯒ ꯑꯦꯗꯚꯥꯟꯁ ꯄꯤꯕ ꯍꯥꯏꯁꯤꯁꯨ ꯄꯥꯛꯅ ꯄꯤꯅꯗꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯌꯥꯝ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯃꯅꯨꯡ ꯍꯨꯠꯅ ꯀꯣꯏꯁꯟ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯌꯥꯝ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯍꯪꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯑꯣꯔꯗꯔ ꯑꯗꯨꯝ ꯇꯧꯕ ꯃꯇꯝꯗ ꯕꯦꯡ ꯑꯦꯀꯥꯎꯟ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯍꯪꯉꯛꯑꯕ ꯁꯤꯒꯤ ꯄꯣꯠꯅ ꯀꯔꯝꯕꯅꯣ ꯃꯣꯏꯅ ꯐꯖꯅ ꯄꯦꯛꯀꯤꯡ ꯇꯧꯕꯩꯗꯣ ꯐꯖꯅ ꯎꯠꯂꯛꯇ꯭ꯔꯒꯗꯤ ꯃꯣꯏꯅ ꯁꯤꯁꯦ ꯁꯤꯒꯨꯝꯕ ꯄꯦꯛ ꯇꯧꯔꯦ ꯁꯤꯒꯤ ꯐꯨꯔꯤꯠꯁꯦ ꯁꯤ ꯄꯦꯛ ꯇꯧꯔꯦ ꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯁꯤꯗ ꯄꯦꯛ ꯇꯧꯔꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯄ꯭ꯔꯨꯐ ꯑꯃꯗ ꯔꯤꯚ꯭ꯌꯨꯒꯨꯝꯕ ꯀꯌꯥꯝ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯗꯨꯃ ꯐꯦꯛ ꯑꯣꯏꯔꯕꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯣꯔꯗꯔ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯇꯥ ꯂꯧꯈꯠꯅꯕ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯅ ꯄꯣꯠ ꯏꯆꯝ ꯆꯝꯕ ꯐꯨꯔꯤꯠ ꯑꯃ ꯂꯩꯕꯒꯤꯗꯃꯛꯇ ꯑꯗꯨꯝꯕ ꯗꯇꯥ ꯃꯌꯥꯝꯗꯣ ꯂꯣꯏ ꯍꯦꯟꯒꯠꯇꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯥꯏꯑꯣꯗꯥꯇꯥꯗꯣ ꯂꯣꯏ ꯈꯪꯒꯗꯧꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝꯕꯁꯦ ꯑꯗꯨꯝ ꯐꯦꯛ ꯑꯣꯏꯅꯕꯅꯦ ꯑꯗꯨ ꯈꯛꯇꯪꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯐꯦꯛꯁꯦ ꯀꯃꯥꯏꯅ ꯈꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯂꯩꯕ ꯃꯇꯝꯗ ꯃꯣꯏꯅ ꯍꯥꯏꯕꯗꯤ ꯕꯥꯏ ꯇꯨ ꯍꯥꯏꯗꯤ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯇꯨ ꯐ꯭ꯔꯤ ꯕꯥꯏ ꯇꯨ ꯒꯦꯠ ꯐꯣꯔ ꯐ꯭ꯔꯤ ꯁꯨꯃꯥꯏꯅꯒ ꯑꯗꯨꯝ ꯊꯝꯕ ꯑꯗꯒꯤ ꯃꯈꯥꯗ ꯃꯣꯏꯅ ꯄꯣꯠ ꯗꯤꯂꯤꯚꯔ ꯇꯧꯕꯒꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯄꯣꯠ ꯗꯤꯂꯤꯚꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯈꯥꯗ ꯔꯤꯚ꯭ꯌꯨꯒꯨꯝꯕ ꯑꯗꯒꯤ ꯃꯣꯏꯅ ꯍꯥꯟꯅ ꯊꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯝꯕ ꯐꯦꯛ ꯑꯣꯏꯔꯕꯅꯦ ꯑꯗꯨꯒ ꯃꯤꯅ ꯗ꯭ꯔꯦꯁꯇꯨꯒ ꯆꯥꯟꯅꯗꯅ ꯕꯥꯏ ꯇꯨ ꯒꯦꯠ 3 ꯐ꯭ꯔꯤꯒ ꯍꯥꯏꯖꯜꯂꯤꯅꯦꯕꯀோ ꯑꯁꯦꯡꯕꯗꯤ ꯂꯩꯅꯤꯡꯅꯕꯅꯦ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯕꯥꯏ ꯇꯨ ꯍꯥꯏꯗꯤ ꯁꯦꯟꯗꯣꯡ ꯌꯥꯎꯗꯅ ꯃꯣꯏ ꯀꯩꯁꯨ ꯄꯣꯠ ꯌꯣꯜꯂꯣꯏꯀꯣ ꯑꯗꯨꯅ ꯑꯗꯨꯗꯁꯨ ꯃꯥꯁꯦ ꯍꯥꯏꯗꯤ ꯐꯦꯛꯅꯦ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨ ꯈꯛꯇꯪꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯄꯤꯛꯆꯔꯒꯨꯝꯕ ꯊꯣꯛꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯦ ꯅ꯭ꯌꯨ ꯅꯠꯇꯦꯁꯨ ꯈꯪꯒꯅꯦꯕ ꯈꯨꯗꯛꯇ ꯁꯥꯔꯛꯄ ꯑꯦꯀꯥꯎꯟꯅꯦꯁꯨ ꯈꯪꯒꯅꯦꯕꯀꯣ ꯑꯗꯣ ꯐꯣꯇꯣꯒꯨꯝꯕ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯐꯣꯇꯣꯗꯨꯗ ꯀꯃꯦꯟ ꯌꯥꯎꯔꯝꯃꯣꯏ ꯑꯗꯨꯒ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯍꯟꯕꯁꯨ ꯌꯥꯎꯔꯣꯏꯕꯀꯣ ꯑꯗꯨꯒ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯍꯟꯕꯁꯨ ꯅꯠꯇꯅ ꯃꯣꯏꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖꯇꯨꯗ ꯅꯉꯣꯟꯗ ꯍꯥꯏꯗꯤ ꯁꯤꯟ ꯇꯧꯔꯒ ꯅꯪꯅ ꯄꯣꯠꯇꯣ ꯍꯦꯛ ꯂꯩꯈꯤꯕ ꯃꯇꯝꯗ ꯄꯣꯠꯇꯣ ꯑꯣꯔꯗꯔꯗꯣ ꯂꯥꯛꯑꯣꯏꯕ ꯂꯥꯛꯑꯀꯥꯟꯗꯀꯣ ꯍꯥꯏꯕꯗꯤ ꯑꯣꯔꯗꯔꯗꯣ ꯂꯧꯈ꯭ꯔꯒ ꯃꯇꯝꯗ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯕꯁꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯗꯨꯒ ꯅꯪꯅ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯨ ꯊꯥꯒꯠꯄꯁꯨ ꯌꯥꯔꯣꯏꯕ ꯃꯥꯅ ꯅꯪ ꯇꯦꯛ ꯇꯧꯕꯁꯨ ꯌꯥꯔꯣꯏꯕ ꯃꯣꯏꯅ ꯃꯥꯒꯤ ꯆꯂꯥꯛꯇꯣ ꯈꯪꯈꯤꯗꯅꯕꯅꯦꯕ ꯑꯗꯨꯅ ꯁꯤꯗꯒꯨꯝꯕꯗꯁꯨ ꯑꯗꯨꯝ ꯂꯥꯏꯛ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯋꯥꯟꯁ ꯇꯧꯈ꯭ꯔ ꯇꯥꯔꯕ ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯕ ꯋꯥꯟꯁ ꯅꯪꯅ ꯑꯣꯔꯗꯔꯗꯣ ꯄ꯭लेꯁ ꯇꯧꯈꯤꯕ ꯃꯇꯝꯗ ꯃꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯃꯣꯏꯅ ꯄꯣꯠ ꯊꯤꯟꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯄꯣꯠꯇꯣ ꯂꯧꯕꯤꯔꯨꯅꯨ ꯄꯣꯠꯇꯣ ꯑꯗꯨꯝ ꯐꯦꯛ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝ ꯐ꯭ꯔꯣꯗ ꯑꯣꯏꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯄꯣꯠꯇꯣ ꯂꯧꯕꯤꯔꯒꯗꯤ ꯃꯥꯡꯒꯅꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯑꯣꯟꯂꯥꯏꯟ ꯁꯣꯞꯄꯤꯡ ꯇꯧꯕꯗ ꯍꯥꯏꯕꯗꯤ ꯑꯦꯗꯚꯥꯟꯁ ꯄꯤꯕ ꯑꯗꯨꯗꯒꯤ CODꯗ ꯑꯣꯏꯔꯒꯗꯤ ꯐꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯕ ꯉꯝꯅꯦꯕ ꯀꯣꯟꯅꯀꯣ ꯑꯗꯨꯒ ꯍꯥꯟꯅ ꯄꯩꯁꯥ ꯄꯤꯊꯣꯛꯈ꯭ꯔꯒꯗꯤ ꯃꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯁꯨꯡꯇꯧ ꯇꯧꯔꯔꯣꯏ ꯃꯦꯁꯦꯖꯇ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯃꯣꯏꯒꯤ ꯐꯣꯇꯣꯁꯤꯁꯦ ꯉꯁꯤꯒꯤ ꯍꯌꯦꯡꯒꯤ ꯑꯗꯨꯃꯥꯏꯅ ꯈꯨꯗꯛꯇ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯪꯒꯅꯤꯕ ꯂꯥꯏꯅ ꯐꯦꯛ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯈꯪꯉꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ DM ꯇꯧꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯈꯪꯖꯕꯗꯣ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯖꯩ ꯀꯩꯅꯣꯗ ꯑꯩꯉꯣꯟꯗꯗꯤ ꯁꯤꯒꯨꯝꯕ ꯐ꯭ꯔꯣꯗꯁꯦ ꯑꯃꯨꯛ ꯈꯛꯇ ꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦꯕ ꯑꯩꯉꯣꯟꯗ ꯐ꯭ꯔꯣꯗ ꯊꯣꯛꯂꯛꯏꯁꯦ 3-5-6 ꯁꯨꯔꯝꯃꯅꯤ ꯑꯗꯨꯝ 2019 ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯐ꯭ꯔꯣꯗꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯅꯔꯦꯗꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯔꯗꯤ ꯑꯗꯨꯝ ꯅꯣꯂꯦꯖ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨ DMꯗ ꯍꯥꯏꯕꯤꯔꯣ ꯑꯩꯅ ꯁꯤꯗ ꯃꯌꯥꯝ ꯁꯟꯗꯣꯛꯑ ꯇꯥꯛꯑꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯇꯣꯛꯈ꯭ꯔꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯣꯄꯤ ꯑꯣꯔꯗꯔ ꯇꯧꯕꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯪꯕꯤꯔꯦ ꯀꯃꯥꯏꯅ ꯑꯣꯔꯗꯔ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅೋ ꯈꯣꯠꯇꯣꯏꯅೋ ꯀꯩ ꯀꯣꯝꯄꯣꯠ ꯍꯥꯞꯇꯣꯏꯅೋ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯗꯤꯁꯀꯥꯎꯟ ꯐꯪꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯃꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯣꯄꯤꯁꯦ ꯍꯣꯏ ꯂꯩꯕꯨꯗꯤ ꯈꯔ ꯐꯅꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯗ ꯊꯤꯡꯉꯤꯕꯅꯦ ꯁꯣꯄꯤꯁꯦ ꯍꯧꯖꯤꯛ ꯀꯩ ꯏꯔ ꯂꯩꯕꯅꯣꯅ ꯈꯪꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯊꯤꯡꯈ꯭ꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯤꯡꯉꯤꯕꯅꯤꯅ ꯑꯣꯔꯗꯔ ꯇꯧꯕꯁꯦ ꯌꯥꯗ꯭ꯔꯤ ꯑꯗꯣ ꯌꯥꯔꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯗꯤꯇꯦꯜꯁꯀ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯇꯥꯛꯆꯔꯛꯀꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯊꯤꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯄꯣꯠ ꯈꯔ ꯑꯣꯔꯗꯔ ꯇꯧꯔꯝꯃꯦꯕꯀꯣ ꯁꯨꯝ ꯑꯦꯁꯦꯁꯔꯤꯁ ꯈꯔ ꯌꯨꯝꯒꯤ ꯗꯤꯀꯣꯔ ꯈꯔ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯠꯒꯨꯝꯕ ꯑꯗꯨꯝꯕꯗꯣ ꯃꯌꯥꯝꯗ ꯈꯔ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯑꯩꯅ ꯆꯦꯟꯖꯕꯗꯣ ꯁꯨꯝ ꯎꯠꯂꯛꯀꯦꯕ ꯃꯌꯥꯝꯗ ꯑꯗꯣ ꯑꯍꯥꯟꯕ ꯄ꯭ꯔꯗꯛꯁꯦ ꯁꯤꯒꯤ ꯕ꯭ꯂꯕꯁꯤꯅꯦ ꯑꯗꯣ ꯁꯤꯒꯤ ꯕ꯭ꯂꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯁꯤꯒꯤꯁꯦ USB ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯄꯋꯥꯔ ꯕꯦꯡꯒꯨꯝꯕꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯄꯋꯥꯔ ꯕꯦꯡꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯩ ꯂꯥꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ
ꯑꯁꯥꯏꯕꯨ ꯆꯠꯊꯣꯛꯄꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯦꯝꯄꯤꯡꯒꯨꯝꯕ ꯇꯧꯕꯗ ꯑꯗꯣ ꯍꯥꯏꯗꯤ ꯄꯨꯄꯨꯗ ꯄꯨꯕ ꯅꯨꯡꯉꯥꯏꯕꯗꯣ ꯌꯥꯝ ꯍꯦꯟꯗꯤ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯁꯤꯒꯤ ꯂꯥꯏꯠꯁꯦ ꯑꯗꯨꯒ ꯉꯥꯟꯕꯗꯤ ꯌꯥꯝ ꯉꯥꯜꯂꯦ ꯃꯤꯠꯁꯨ ꯌꯥꯝ ꯊꯛꯑꯦ ꯌꯥꯝ ꯉꯥꯜꯂꯦ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯛꯑꯒ ꯂꯥꯏꯔꯤꯛ パꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯐꯖꯅ ꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯒ ꯁꯨꯝ ꯂꯦꯝ ꯑꯣꯏꯅ ꯁꯨꯝ ꯊꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯌꯥꯝꯗꯤ ꯌꯥꯝ ꯉꯥꯜꯂꯦ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯄꯥꯝꯃꯒꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯁꯤꯁꯦ ꯌꯥꯝ ꯐꯕ ꯑꯃꯅ ꯁꯤꯁꯦ ꯄ꯭ꯂꯥꯁꯇꯤꯛꯅꯦꯕꯀꯣ ꯀꯥꯏꯁꯨ ꯀꯥꯏꯔꯔꯣꯏꯕ ꯑꯗꯨꯒ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯕꯗꯣ ꯍꯥꯏꯗꯤ ꯁꯣꯏꯗꯅ ꯕ꯭ꯂꯕꯒꯨꯝꯕꯁꯤꯗꯤ ꯀꯥꯏꯒꯅꯤꯡꯉꯥꯏ ꯌꯥꯝ ꯄꯥꯈꯠꯂꯤꯗꯅ ꯑꯗꯣ ꯁꯤꯗꯤ ꯀꯥꯏꯔꯔꯣꯏ ꯑꯗꯨꯒ LEDꯁꯨ ꯑꯣꯏꯕꯅꯤꯅ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯍꯦꯟꯗꯤꯁꯨ ꯑꯣꯏ ꯑꯗꯨꯒ ꯄꯣꯠꯁꯨ ꯑꯗꯨꯝ ꯀꯜꯂꯦ ꯄꯣꯠꯁꯨ ꯑꯗꯨꯝ ꯐꯕꯗꯣ ꯑꯣꯏꯌꯦꯕ ꯑꯃ ꯑꯣꯏꯅ ꯍꯧꯜꯂꯛꯑꯒꯦ ꯍꯟꯗꯛꯀꯤꯁꯤꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯗꯤꯀꯣꯔ ꯑꯣꯏꯅ ꯁꯨꯝ ꯊꯝꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯥꯏꯠꯒꯨꯝꯕ ꯊꯝꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯕꯦꯛꯒ꯭ꯔꯥꯎꯟꯒꯨꯝꯕꯗꯒ ꯁꯨꯝ ꯔꯦꯛꯒꯨꯝꯕꯗꯒ ꯆꯠꯂꯛꯀꯦ ꯑꯩꯈꯣꯏ ꯀꯦꯟꯗꯜ ꯍꯥꯞꯅꯤꯡꯉꯥꯏꯗꯣ ꯂꯥꯏꯠꯇꯨꯅ ꯌꯥꯝ ꯐꯖꯕꯅꯦꯕ ꯁꯤꯁꯦ ꯑꯗꯨꯒ ꯄꯣꯠꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯂꯨꯛ ꯑꯣꯏꯕ ꯍꯥꯏꯗꯤ ꯂꯥꯏꯒꯨꯝꯕꯒ ꯃꯥꯟꯕꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯅꯤꯡꯗꯒ ꯊꯝꯃꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯎꯍꯟꯕꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯚꯤꯗꯤꯑꯣꯒꯨꯝꯕ ꯅꯝꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯨꯝꯕꯁꯨ ꯃꯅꯤꯡ ꯊꯝꯕꯗ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯣꯏ ꯀꯦꯟꯗꯜ ꯑꯃ ꯍꯥꯞꯄꯦ ꯑꯗꯨ ꯁꯤꯒꯤ ꯀꯦꯟꯗꯜꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯑꯗꯨꯝ ꯌꯥꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯔꯤꯌꯨꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯌꯣꯠꯁꯤ ꯑꯗꯨꯝ ꯊꯝꯃꯒ ꯀꯦꯟꯗꯜ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯀꯦꯟꯗꯜ ꯑꯇꯣꯞꯄ ꯑꯗꯨꯝ ꯁꯤꯟꯕꯤꯔꯒ ꯑꯗꯨꯝ ꯍꯥꯞꯄꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕꯅꯦ ꯁꯤꯒꯤ ꯀꯦꯟꯗꯜꯁꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯗꯁꯨ ꯑꯗꯨꯝ ꯄꯨꯡꯐꯪ ꯐꯪꯕꯅꯦꯕꯀꯣ ꯑꯁꯤꯒꯤ ꯀꯦꯟꯗꯜꯁꯦ ꯑꯗꯨꯝ ꯂꯨꯄꯥ 10 ꯀꯨꯟ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯕꯅꯦꯕ ꯃꯌꯥꯝ ꯔꯤꯌꯨꯁ ꯇꯧꯕ ꯌꯥꯕꯅꯦ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤꯒꯤ ꯀꯦꯟꯗꯜꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯁꯨ ꯍꯥꯞꯄꯦꯕ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯦꯁꯦꯟꯁ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯦꯁꯦꯟꯁꯁꯨ ꯍꯥꯞꯄꯦ ꯁꯤꯒꯤ ꯑꯦꯁꯦꯟꯁꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯟꯗꯔꯅꯦꯕꯀꯣ ꯁꯤꯁꯨ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯁꯨꯝ ꯍꯥꯞꯄꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯛ ꯑꯦꯔꯣꯃꯥꯒꯨꯝꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯦꯔꯣꯇꯤꯛ ꯑꯣꯏꯕ ꯁ꯭ꯃꯦꯜꯒꯨꯝꯕ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯂꯦꯚꯦꯟꯗꯔꯁꯦ ꯁꯤꯁꯨ ꯃꯅꯝ ꯑꯗꯨꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯗꯨꯝ ꯍꯥꯞꯄꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦꯗꯅꯀꯣ ꯃꯅꯝꯁꯦ ꯅꯨꯡꯁꯤꯌꯦ ꯃꯅꯝꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯈꯪꯗꯦ ꯗꯨꯛ ꯃꯅꯝꯒꯨꯝꯕ ꯅꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯀꯩꯅꯣꯅꯦꯕ ꯀꯦꯟꯗꯜ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯔꯦꯠ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯁꯤꯒꯤ ꯑꯦꯁꯦꯟꯁꯁꯦ ꯁꯨꯃꯥꯏꯅ ꯃꯆꯥ ꯃꯆꯥ ꯍꯥꯞꯄꯦ ꯁꯤꯁꯨ ꯑꯗꯨꯝ ꯄ꯭ꯂꯥꯁꯇꯤꯛꯅꯦ ꯑꯗꯨꯝ ꯀꯥꯏꯕ ꯌꯥꯔꯔꯣꯏ ꯑꯗꯨꯝ ꯈꯤꯇꯪ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯒꯅꯤꯕ ꯀꯦꯟꯗꯜ ꯑꯗꯨꯝ ꯍꯥꯞꯄꯒ ꯑꯗꯨꯝ ꯅꯨꯡꯁꯤꯕꯗꯨꯒꯨꯝꯕꯅꯦ ꯅꯨꯡꯁꯤ ꯌꯥꯝꯅ ꯅꯝꯊꯤꯌꯦ ꯁꯤꯗꯤ ꯗꯨꯛ ꯃꯅꯝ ꯅꯝꯃꯦ ꯃꯊꯪꯒꯤꯁꯤꯁꯨ ꯕ꯭ꯂꯕꯅꯦ ꯑꯩꯈꯣই ꯔꯦꯝꯕꯣ LED ꯈꯥꯏꯗꯅꯦ ꯑꯗꯨꯝ ꯃꯆꯨ ꯃꯆꯨ ꯑꯣꯟꯕ ꯌꯥꯕꯗꯣ ꯁꯤꯁꯦ ꯑꯇꯣꯞꯄꯗꯁꯨ ꯕꯦꯇ꯭ꯔꯤꯒꯨꯝꯕ ꯌꯥꯎꯔꯒ ꯃꯆꯨ ꯆꯦꯟꯖ ꯇꯧꯕ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯐꯪꯕꯅꯦ ꯑꯗꯨꯗ ꯑꯩꯅ ꯈꯪꯗꯕꯤꯗ ꯁꯨꯝ ꯏꯆꯝ ꯆꯝꯕꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯆꯦꯜꯂꯨꯔꯦ ꯑꯗꯨꯝ ꯏꯆꯝ ꯆꯝꯃꯒꯁꯨ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯀꯥꯟꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯄꯣꯠ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯝ ꯍꯣꯡꯉꯦ ꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯔꯤꯜꯁꯀꯨꯝꯕ ꯅꯝꯕ ꯀꯥꯡꯕꯨ ꯑꯩꯁꯨ ꯑꯗꯨꯝ ꯅꯝꯃꯦꯀꯣ ꯑꯗꯨꯒꯨꯝꯕꯗ ꯕꯦꯛꯒ꯭ꯔꯥꯎꯟꯒꯨꯝꯕ ꯊꯝꯕ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯊꯣꯛꯄ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯞꯄ ꯌꯥꯅꯦꯕꯀꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯨꯒ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯠ ꯑꯣꯏꯕ ꯀꯥꯏꯒꯦ ꯇꯧꯋꯦ ꯄ꯭ꯂꯥꯁꯇꯤꯛꯅꯦ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯗꯅꯀꯣ ꯑꯗꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯅꯠꯇ꯭ꯔꯗꯤ ꯎꯠꯇ꯭ꯔꯗꯤ ꯈꯪꯉꯣꯏꯗꯅ ꯃꯆꯨ ꯀꯃꯥꯏꯅ ꯑꯣꯏꯕꯅꯣ ꯍꯥꯏꯗꯣ ꯁꯤꯗ ꯍꯥꯞꯄꯦ ꯃꯩ ꯊꯥꯜꯂꯛꯑꯒꯦ ꯋꯥ ꯌꯨꯝꯁꯦ ꯐꯖꯅ ꯉꯥꯜꯍꯟꯕꯅꯦ ꯇꯣ ꯁꯨꯃꯥꯏꯅ ꯀꯂꯔ ꯉꯥꯟꯗꯣꯏꯕ ꯌꯥꯝ ꯐꯖꯩꯌꯦ ꯗꯤꯁꯀꯣ ꯂꯥꯏꯠ ꯌꯦꯜꯂꯣꯁꯨ ꯌꯥꯎꯋꯦ ꯀꯂꯔ ꯃꯈꯜ ꯃꯈꯜ ꯁꯨꯔꯦ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩꯌꯦ ꯃꯊꯪꯒꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯕꯇꯔꯐ꯭ꯂꯥꯏꯒꯤ ꯂꯥꯏꯠꯅꯦꯕꯀꯣ ꯁꯤꯁꯨ LEDꯒ ꯆꯞ ꯃꯥꯟꯅꯩꯕ ꯁꯤꯁꯨ ꯑꯗꯨꯝ ꯄꯦꯕꯦꯠ ꯉꯥꯟꯕꯗꯣ ꯑꯗꯨꯒꯤ ꯕꯇꯔꯐ꯭ꯂꯥꯏꯗꯨꯒꯨꯝꯕꯗꯅꯦ ꯑꯗꯣ ꯑꯗꯨꯝ ꯄꯣꯠꯇꯣ ꯑꯗꯨꯝ ꯎꯠꯂꯒꯦ ꯁꯤꯒꯤꯁꯨ ꯕꯣꯛꯁ ꯀꯌꯥ 3-4 ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯁꯦꯠꯇ 12,000 ꯑꯣꯏꯈꯤꯕꯅꯦ ꯑꯁꯤꯁꯨ ꯑꯗꯨꯝ ꯍꯥꯟꯕꯅꯦ ꯑꯩꯁꯨ ꯍꯥꯟꯅ ꯊꯦꯠꯇꯣꯛꯑ ꯊꯝꯗꯣꯛꯈꯤꯕꯒꯤ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯑꯣꯐ ꯌꯥꯎꯋꯦꯕꯀꯣ ꯁꯤꯗ ꯑꯣꯟ ꯑꯣꯐ ꯑꯗꯨꯒ ꯊꯥꯜꯂꯅꯤ ꯐꯖꯗ꯭ꯔꯥ ꯌꯥꯝ ꯐꯖꯩꯌꯦ
ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯄ ꯕꯇꯔꯐ꯭ꯂꯥꯏꯗꯣ ꯁꯤꯒꯤ ꯕꯣꯛꯁꯇ ꯌꯥꯎꯔꯤꯗꯣ ꯁꯤꯒꯤ ꯕꯇꯔꯐ꯭ꯂꯥꯏꯁꯤꯅꯦꯕꯀꯣ ꯑꯩꯅ ꯅꯞꯊꯣꯛꯈꯤꯕꯅ ꯍꯥꯟꯕꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯇꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯥꯜꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯜꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯞꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯅꯞꯄꯒ ꯌꯥꯝ ꯐꯖꯕꯅꯦ ꯂꯥꯏꯠ ꯊꯥꯟꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯦꯛꯅꯦꯕꯀꯣ ꯔꯦꯛ ꯑꯩꯈꯣꯏꯒꯤ ꯋꯨꯗꯟ ꯔꯦꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯨꯝ ꯂꯨꯝꯃꯦ ꯌꯥꯝ ꯂꯨꯝꯃꯦꯕ ꯁꯤꯁꯦ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯛ ꯑꯗꯨꯝ ꯂꯥꯎꯋꯦ ꯐꯖꯅ ꯑꯗꯨꯝ ꯅꯥꯟꯅ ꯑꯗꯨꯝ ꯐꯖꯅ ꯁꯦꯝꯃꯦ ꯁꯤꯒꯤ ꯄꯤꯛꯆꯔꯁꯦꯀꯣ ꯁꯤꯒꯤ ꯔꯦꯛꯁꯤꯅꯦꯕꯀꯣ ꯑꯁꯦꯡꯕꯒꯤꯗꯤ ꯑꯗꯣ ꯁꯦꯝꯃꯒ ꯍꯥꯞꯀꯗꯕꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯅꯔꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯗꯤꯀꯣꯔ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯔꯦꯛꯒꯨꯝꯕ ꯆꯟꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯗꯨꯝ ꯆꯜꯍꯟꯕ ꯑꯗꯨꯝ ꯌꯥꯏ ꯑꯗꯨ ꯇꯥꯔꯒꯁꯨ ꯁꯤꯅ ꯁꯨꯝ ꯔꯦꯗꯤꯃꯦꯗ ꯑꯣꯏꯅ ꯃꯣꯏꯅ ꯁꯦꯝꯃꯒ ꯍꯥꯞꯄꯤꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯐꯖꯅꯤꯕꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯑꯗꯨꯒ ꯁꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯦꯝꯃꯒ ꯎꯠꯄ ꯌꯥꯕꯁꯦ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯍꯧꯖꯤꯛ ꯕꯤꯖꯤ ꯌꯥꯝ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯁꯦꯝꯃꯔꯣꯏꯒꯦ ꯑꯗꯨꯅ ꯎꯠꯂꯔꯣꯏꯒꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥꯒꯨꯝꯕ ꯅꯣꯡꯃ ꯁꯪꯀꯥꯟꯗ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯀꯃꯥꯏꯅ ꯑꯩꯅ ꯔꯦꯛ ꯆꯜꯂꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯨꯝ ꯕꯦꯛꯒ꯭ꯔꯥꯎꯟꯒꯨꯝꯕ ꯁꯨꯝꯕ ꯁꯦꯝꯅꯕꯒꯤ ꯋꯥꯜꯗꯒꯨꯝꯕ ꯅꯞꯅꯤꯡꯉꯥꯏꯒꯤ ꯁꯨꯝ ꯐꯖꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯑꯣꯔꯗꯔ ꯇꯧꯁꯟꯕꯅꯦꯕ ꯑꯗꯨꯒ ꯁꯤꯁꯦ ꯄꯣꯠꯁꯨ ꯑꯗꯨꯝ ꯐꯩꯌꯦ ꯑꯗꯨꯒ ꯐꯖꯅ ꯅꯥꯟꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯐꯖꯅ ꯀꯥꯏꯗ ꯍꯨꯠꯇꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯗꯨꯝ ꯁꯦꯝꯃꯒ ꯑꯗꯨꯝ ꯍꯥꯞꯄꯤꯑꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯝ ꯀꯩ ꯌꯥꯎꯒꯦ ꯑꯝꯇ ꯌꯦꯡꯉꯦ ꯁꯤꯁꯦ ꯑꯣ ꯁꯤꯗ ꯃꯣꯏꯒꯤ ꯅꯠ ꯀꯩꯀꯩ ꯁꯨꯝ ꯍꯥꯞꯅꯕ ꯈꯣꯠꯅꯕ ꯌꯣꯠ ꯃꯆꯥ ꯃꯆꯥ ꯀꯩꯅꯣ ꯂꯥꯛꯑꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯁꯦꯝꯕꯗꯤ ꯍꯩꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯊꯝꯖꯤꯜꯂꯒꯦ ꯑꯩꯈꯣꯏ ꯕꯥꯅ ꯑꯗꯨꯃꯥꯏꯅ ꯁꯪꯉꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯁꯦꯝꯖꯔꯖꯅꯤ ꯑꯩꯗꯤ ꯁꯦꯝꯃꯔꯣꯏ ꯍꯩꯇꯦꯕ ꯁꯤ ꯈꯔ ꯂꯨꯅ ꯊꯣꯛꯑꯅꯤꯕ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯆꯦꯟꯈꯤꯕꯗꯣ ꯃꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯥꯛꯄꯗꯣ ꯁꯦꯠꯄ ꯌꯥꯗꯕ ꯈꯔ ꯍꯥꯏꯗꯤ ꯑꯩꯅ ꯆꯦꯟꯈꯤꯕꯗꯨꯅ ꯍꯥꯏꯗꯤ ꯇꯣꯞ ꯆꯦꯜꯂꯒ ꯂꯥꯛꯄꯗꯅ ꯁꯤꯒꯤ ꯀꯨꯔꯇꯤꯈꯩꯁꯦ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯀꯨꯔꯇꯤꯁꯦ ꯁꯤ ꯀꯨꯔꯇꯤ ꯑꯗꯨꯝ ꯐꯤꯗꯥ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯃꯣꯏ ꯁꯝꯃꯔꯁꯀꯤ ꯉꯥꯛꯇ ꯑꯣꯏꯅ ꯂꯥꯛꯑꯦꯕꯀꯣ ꯁꯝꯃꯔꯗ ꯁꯦꯠꯄ ꯌꯥꯕ ꯑꯗꯣ ꯑꯁꯤ ꯑꯩꯅꯗꯤ ꯂꯤꯠꯄ ꯌꯥꯔꯔꯣꯏ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯅ ꯀꯥꯟꯅꯕ ꯌꯥꯕ ꯑꯗꯨꯝ ꯁꯦꯝꯃꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯕꯤꯠ ꯑꯃ ꯌꯥꯎꯗꯦ ꯁꯨꯃꯥꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯥꯛꯄꯁꯦ ꯑꯩꯅꯗꯤ ꯇꯣꯞꯁꯇꯣ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯇꯣꯞꯁꯇꯣ ꯐꯖꯔꯅꯤ ꯈꯜꯂꯨꯕꯀꯣ ꯑꯗꯨꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯃꯥꯏ ꯂꯤꯠꯆꯔꯅꯤ ꯑꯩꯈꯣꯏ ꯃꯥ ꯁꯤꯒꯨꯝꯕ ꯌꯥꯝ ꯂꯤꯠꯄꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯃꯣꯏ ꯁꯨꯝ ꯑꯆꯧ ꯑꯔꯥꯛ ꯍꯥꯏꯗꯤ ꯏꯪ ꯂꯥꯎꯕꯁꯦ ꯌꯥꯝ ꯂꯤꯠꯀꯟꯕꯅꯦꯕ ꯑꯗꯣ ꯃꯊꯪꯒꯤꯁꯤꯅ ꯁꯤꯁꯨ ꯀꯨꯔꯇꯤꯒꯨꯝꯕꯅ ꯍꯥꯏꯗꯤ ꯇꯤ ꯁꯥꯔꯠꯒꯨꯝꯕꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯑꯩꯈꯣꯏ ꯃꯥ ꯆꯥꯗꯧ ꯃꯥꯟꯗꯦ ꯆꯥꯎꯋꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯉꯥꯛꯁꯨ ꯑꯗꯨꯝ ꯂꯥꯎꯋꯦ ꯃꯥꯏ ꯄ꯭ꯔꯤꯟꯁꯤꯗꯤ ꯑꯗꯨꯝ ꯐꯖꯩ ꯃꯥꯏ ꯄ꯭ꯔꯤꯟꯁꯤꯕꯨꯗꯤ ꯑꯗꯨꯝ ꯐꯖꯩ ꯑꯗꯣ ꯈꯪꯗꯦ ꯑꯩꯅ ꯂꯤꯠꯄ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯗꯣ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯔꯇꯤꯅꯦ ꯃꯊꯪꯒꯤꯁꯤꯁꯨ ꯐꯤꯗꯥꯁꯦ ꯈꯪꯗꯦꯗ ꯑꯗꯨꯝ ꯄꯨꯇꯨꯗꯨ ꯁꯟꯕ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯗꯣ ꯐꯤꯗꯥꯒ ꯑꯗꯨꯝ ꯁꯝꯃꯔ ꯑꯗꯨꯝ ꯌꯥꯅꯤ ꯁꯤ ꯑꯗꯨꯝ ꯏꯪ ꯂꯥꯎꯋꯦ ꯑꯗꯨꯝ ꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏ ꯀꯂꯔꯒꯁꯨ ꯑꯗꯨꯝ ꯐꯖꯩꯑꯕ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯀꯥꯟꯅꯗꯕ ꯉꯥꯛꯇ ꯌꯥꯎꯋꯦꯗ ꯕꯤꯠ ꯌꯥꯝ ꯌꯥꯎꯗꯦ ꯑꯗꯣ ꯃꯊꯪꯒꯤꯁꯤꯁꯨ ꯀꯨꯔꯇꯤꯅꯦ ꯁꯤ ꯈꯛꯇꯪ ꯑꯣꯏ ꯃꯥꯜꯂꯦ ꯂꯧꯈꯠꯄ ꯌꯥꯔꯤꯁꯦ ꯁꯤꯁꯤ ꯑꯗꯨꯝ ꯃꯑꯣꯡ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯁꯤꯗꯤ ꯀꯂꯔꯒꯁꯨ ꯑꯗꯨꯝ ꯐꯖꯩ ꯌꯦꯡꯕ ꯐꯨꯜ ꯌꯦꯡꯕ ꯃꯇꯝꯗ ꯐꯖꯗ꯭ꯔꯥ ꯑꯗꯨꯝ ꯐꯖꯩꯑꯕ ꯁꯤ ꯀꯂꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯏꯪꯁꯨ ꯂꯥꯎꯔꯦ ꯑꯗꯣ ꯁꯤꯃꯗꯤ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯌꯦꯡꯒꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯦꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯤꯌꯣ ꯑꯩ ꯈꯛꯇꯪꯗꯁꯨ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯖꯨꯒꯣꯠ ꯆꯥꯗꯕ ꯉꯥꯛꯇ ꯌꯥꯎꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯅꯃꯌꯥꯝꯁꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯀꯩ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯑꯩꯒꯤꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯈꯪꯉꯦꯕꯀோ ꯁꯨꯃꯥꯏꯅꯒ ꯇꯧꯔꯛꯄꯁꯦ ꯃꯤꯒꯤ ꯄꯩꯁꯥꯁꯨ ꯃꯥꯡꯕ ꯑꯩꯈꯣꯏ ꯆꯦꯅ ꯑꯣꯏꯅ ꯃꯣꯗꯤ ꯇꯧꯊꯣꯛꯈ꯭ꯔꯦ ꯐꯖꯈ꯭ꯔꯦ ꯐ꯭ꯔꯣꯠ ꯂꯥꯛꯄ ꯀꯩꯅꯣꯅꯦꯕꯀꯣ ꯈꯤꯇꯪꯕꯨꯗꯤ ꯆꯥꯎꯋꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯥꯅ ꯁꯨꯝ ꯌꯣꯗ ꯇꯥꯊꯣꯛꯍꯟꯈ꯭ꯔꯦꯕꯀꯣ ꯁꯨꯝꯗ ꯑꯣꯟꯊꯣꯛꯑ ꯃꯅꯤꯡ ꯈꯔ ꯁꯨꯃꯥꯏꯅ ꯈꯔ ꯆꯠꯂꯣ ꯁꯨꯃꯥꯏꯅ ꯈꯔ ꯆꯠꯂꯣ ꯑꯣꯀꯦ ꯑꯗꯨ ꯈꯛꯇꯪ ꯂꯩꯔꯣ ꯁꯣꯝꯗ ꯂꯩꯔꯣ ꯄ꯭ꯔꯤꯟꯒꯗꯤ ꯑꯗꯨꯝ ꯄꯣꯁ ꯇꯥꯕꯅꯤꯍꯦ ꯄ꯭ꯔꯤꯟꯁꯦꯀꯣ ꯄ꯭ꯔꯤꯟꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯃꯥꯅ ꯖꯤ ꯇꯥꯏꯒꯔ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯣ ꯑꯇꯩꯕꯨꯗꯤ ꯇ꯭ꯔꯥꯏ ꯇꯧꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯕꯨꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯌꯥꯔꯝꯕꯒꯤ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯌꯥꯔꯝꯕꯒꯤ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯑꯗꯣ ꯑꯃꯗꯨꯗꯤ ꯕꯔ ꯄꯠꯄ꯭ꯔꯥ ꯑꯗꯨꯝ ꯌꯥꯏꯗ ꯑꯃꯗꯨꯗꯤ ꯈꯔ ꯄꯠꯂꯦ ꯑꯗꯨꯒ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯑꯣꯏꯅ ꯂꯤꯠꯈ꯭ꯔꯦ ꯑꯗꯣ ꯀꯥꯟꯅꯗꯕ ꯑꯃ ꯂꯩ ꯑꯗꯨ ꯀꯥꯟꯅꯗꯕ ꯑꯃꯗꯣ ꯅꯉꯣꯟꯗ ꯆꯥꯏꯗꯨꯗꯤ ꯆꯥꯏ ꯑꯃꯗꯣ ꯑꯗꯨ ꯆꯥꯏ ꯑꯗꯨ ꯐꯖꯕꯅꯦ ꯑꯣꯀꯦ ꯁꯤꯕꯨꯗꯤ ꯃꯣꯏꯅ ꯑꯩ ꯈꯟꯕꯤꯔꯒ ꯁꯤꯐꯥꯎꯗꯤ ꯆꯥꯍꯜꯂꯛꯑꯦ ꯁꯤ ꯐꯨꯔꯤꯠꯁꯤꯐꯥꯎꯗꯤ ꯆꯥꯍꯜꯂꯛꯑꯦ
ꯑꯗꯨꯝ ꯁꯝꯃꯔꯗ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯅꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯀꯦ ꯃꯌꯥꯝꯗꯨꯗꯒꯤ ꯑꯩ ꯁꯤ ꯈꯛꯇꯪꯗꯤ ꯆꯥꯔꯝꯃꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯁꯤꯗꯤ ꯀꯨꯔꯇꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯨꯝ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯁꯦꯠꯅꯔꯁꯨ ꯌꯥꯏ ꯑꯗꯣ ꯐꯗꯤ ꯐꯖꯩꯌꯦ ꯑꯗꯨ ꯃꯈꯥꯒꯤꯁꯤꯗꯤ ꯀꯩꯅꯣꯅꯦ ꯁꯤꯅ ꯑꯇꯣꯞꯄ ꯐꯤ ꯑꯃꯗꯨꯅꯦ ꯁꯤꯗꯤ ꯕꯔꯕ ꯄꯠꯂꯁꯨ ꯁꯝꯃꯔꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯂꯤꯠꯄꯗꯣ ꯅꯨꯡꯉꯥꯏ ꯏꯪꯉꯦ ꯄꯥꯏ ꯄꯥꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯅꯣꯛꯅꯤꯡꯉꯤꯀꯣ ꯃꯣꯏꯅ ꯆꯨꯁ ꯇꯧꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯉꯦ ꯄꯥꯗꯤ ꯄꯥꯏ ꯍꯣꯏ ꯐꯤꯗꯥꯁꯦ ꯄꯥꯗꯤ ꯄꯥꯏ ꯑꯗꯨꯝꯗꯤ ꯌꯥꯏꯌꯦ ꯑꯗꯨꯝ ꯃꯑꯣꯡꯗꯤ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯁꯝꯃꯔꯒꯤ ꯁꯤꯁꯤ ꯅꯉꯣꯟꯗꯤ ꯐꯩ ꯃꯑꯣꯡ ꯇꯥꯏ ꯃꯃꯜ ꯐꯤꯗꯥꯁꯦꯀꯣ ꯃꯃꯜꯒ ꯍꯥꯏꯅꯔꯒꯗꯤ ꯑꯗꯨ ꯇꯥꯔꯁꯨ ꯃꯤ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯐ꯭ꯔꯤꯅꯤ ꯀꯩꯅꯣ ꯌꯥꯏ ꯌꯥꯔꯦ ꯑꯣꯀꯦ ꯄꯤꯁ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯊꯦꯡꯅꯈꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯁꯣꯏꯗꯅꯃꯛꯀꯤ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯌꯥꯝꯁꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯦꯡꯅꯗꯅꯕ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯣ ꯑꯗꯨꯒ ꯐꯖꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯈꯪꯗꯦꯗꯅꯀꯣ ꯍꯥꯏꯗꯤ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯖꯅ ꯍꯥꯏꯗꯤ ꯌꯦꯡꯉꯒ ꯁꯨꯃꯥꯏꯅ ꯂꯩꯕꯤꯌꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯒꯥꯏꯁ